Ngarang len yaoba akanba nonglei nungshit aduna maram oiraga lamdam asida paktaknana amang thok-hankhiba maram oiraga meeyam gi khudong chanaba amadi Yumthak Kuppada Changba Potlam Mamal Hengatna Yondanaba Leingak akhannaba Khongthang kya loukhatle haina Imphal West District ki DC Th Kirankumar thokpa order amana khanghallakli. Order asina hai Yumthak Kuppada sijinaba potlam yonba wholesale natraga retail dukan singna Nomaizing yauna suti numit singda dukan hangbada athingba leiroi dukan aduda leiba stock ki fibam fangliba brand tinsit ki athaba amasung mamal sing adu mayek singna dukan gi mapanda thetuna thamgadabani list adugi copy amasung KFNPD gi DSO gi Khongthang Imphal West District ki DC da yohlakadabani pochai gi mamal adu chahi asigi April 13 da leikhiba mamal adu natraga madudagi taba mamal oigadabani lanai mi ama natraga private party amatana Bak oina potlam singasi leibiyaroi Yumthak Kupnaba potlam singasi ngarangi nonglei nungshit aduna sokhalaba imung sing khaktada yongadabani amadi madugi record ningthina semgadabani order asida yauriba kanglon asi ngakna chatlibra haibadu KFNPD gi Imphal West District ki DSO amasung SP Imphal West District na luchingduna yengsingani order asi ngasidagi tha asigi 19 fawba chanagani miyamna hiram asigi matangda khudong chadaba thingnarabasu mobile number 8132 854-956 sa pau forok payagani haina su order asina makhatari.